Manipurda mahusagi Tangdu Leitadriba hanjilaktriba Phaoba Census ki thabak thauram matam khara Yeithokpinaba amadi NRC update taunanabagi matangda India gi President, Prime Minister, Union Home Minister amadi Registrar General of India da Campaign for Just and Fair Delimitation JFD Manipurna Memorandum amamam Pisinkhre haidi. Hiramasigi matangda JFD gi Convener Jitendra Ningombana Thadorakpa Cherol amanahai Memorandum adu JFD gi IPR Secretary Kangjam Maharabina Khaukiba Tang Taraga Mapanda Pisinkhibani Loinana Union Home Minister gi Oinadi Kumja Lisingani Kunga Mangagi December Tang Taraga Mangada Pisinkhiba Memorandum adugi Reminder Copy Amasu Pisinkhi Ministry of Home Affairs na Chahi gi August Tang Taraga Taruk Amadi Mathang Chahi gi February Tang Amadagi Yumkok Amadi Missing Tinanabagi Taurang Taukre Karigumba Manipurda Haidiba Thabak Sing asi Pangthokiba Tarabadi Lamdam Masida Matam Kuinadagi Kunda Leitaduna Leirakliba Amadi Lepa Leitana Changsilakliba Mitop Sing asi Masing Thibada Yaukiduna Makoi Sing Adu Indian citizen on Kragani Matam Maduda Makoi Sing asi Mitop ni Haibi Yararoi Yellowmi Ekoiga Manana Kudung Jaba Fangminabaga Loinana Chakthungsu Yenaraga Chaminaba Tabani Masina Lamdam Masida Matam Kuinadagi Kunda Laita minaraklaba yellow missing Marek Mahau Tokna Hingba Ngamlaroi, Maram Singasi Laibana, NRC Tauduna Mitop Kandoktriba Phaoba, Manipur Census ki Thabak Thorum Sing Tounaba, India Amadi, Manipur Langakta Akanba Pressure Piba Mathau Tarak Padagi, JFD gi Mihut Amana Delhi de Chatuna Memorandum Pisin Bani. JFD na Manipur gi mafam khudingda Pak Sana campaign chatharakliba asida club amadi Maira Paibi Singna achauba thodang lauminaba apunbagi mifam ama pangthokminasi hainasu cherol asina appeal tawrakli.